Kwai Punnamak po ahan ba magtada MM na taram na okseri. MM Entertain Manipur ng nasi amok mayam gida magtapuduna laksiri bu film asigi Mamigi Lairembi Season 2 film asi chali bachahi 2025 asigi September gi tang kun mapal asida release tawgadori amadi September gi tang kun thra October gi tang amada MSFDS ta special show oina utkadori film asi romance drama category gi Manipur gi movie amani film asi yamna fazaba yengba matamda adukki matik nungaiba haibadu oigadori season 1 mai pakna mayamna adukki matik pamna yengna khibu film amani aduna handaki season 2 asisu mayamna yengna bagidamak khawrangna ngaina duna leiribani handaki season 2 asisu asukki matik fazaba yengba matamda yamna nungaiba haibadu oigadori film asigi wari amadi film asida artist sing asina tawriba acting adukki matik fazaba haibadu oiri film asigi director Soiba film asigi producer na Nauba Kuman na oiri film asigi cinematography na Palin Ning Tanja assistant cinematography na Chen Likmaba film asida maru iba saktam langliba singdi James Saikhom Zelis Biju Ningombam Sanjana Roslyn Panthoi Ratna Khetri Mayum Linda Alina Ayaba Diamond Loya Modubala Ratan Gita Shyamcha Ronaldo Amadi Taton asina singbani film asigi singer na AZM Isnam Amadi Pusparani no oiri film asi yamna fazaba mayamna yengna bagidamak khawrangna ngainariba yengna bagidamak sem saduna leinariba film amani film asigi season 1 da mayamna adukki matik pamna yengna khiba mayamna yengba matamda pinba fauna khiba film amani aduna handaki season 2 asisu Punnamakna ngaina duna leiribani Mamigi Lairembi yengba matamda yamna fazaba adukki matik pinba fawga dawriba amadi pukning nungshiba yamna nungaiga dawriba film asibu mayam pumnamak yengminaduna film asigi fazaraba mahaw adu punna lawminasi Aiga nang lambi tongan kre nang aigi lambi da amuk hana yet ki khalakano nang shuna chegum da pukche leptabira aibu sanage khanbra nakhoi ani gi leinariba mari aina khanglam loi khanbra masagi nupito nang lohna ba imana sinba nupina hairne aduna kamai tawba ngisingdi khage mana laina set khrane asi hai mathong nang khangjabi kari no nang taisa nang ne hekta pangchang da sangba ya ba kara sa wajang bai ni nang tagi nang bu mit mang da la lo re ne lage thamoi nang tanai gidi oirage punsigi Asoiba kaino nang kaido karino ni masigi ang hangsi karino chawba tawriduna ha nangna charambagi arembaduda ningsingna muk chagadabani ne lukhang am chaningagadi isingai jali se charodana kana leitre tu sole haiduna ekhoi bu usittaba aso sangoi ba nakhoi geli chatlo nakhoi ga yengna ba ai basing sindire se kaigino nangi nungsiba uthokphamdo mafam yam chade nangi thauna uthokpagi matamsu henkre aigi imangda nang amu hana lepa ano angan nangbu uraga aigi wakhal se henna sonthai ai pangal hanthaba yade ai thauna laibi oidaba yadi ai bu sengna nusibirabadi aigi wasi abiyo kana leitre tu sole haiduna ekhoi bu usittaba aso sangoi ba nakhoi geli chatlo nang na tawri base nang
ꯌꯥꯝ ꯐꯩꯌꯦꯅ ꯈꯟꯕ꯭ꯔꯣ ꯑꯗꯨ ꯋꯥꯈꯜ ꯌꯥꯎꯗꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕꯁꯨ ꯅꯪꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯤ ꯑꯣꯏꯅ ꯊꯥꯔꯣꯏ ꯎꯁꯤꯠꯐꯝꯁꯨ ꯊꯣꯛꯇꯦ ꯅꯆꯦ ꯅꯆꯜꯒꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯗꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯔꯥꯁꯦ ꯀꯔꯤꯅꯣ ꯅꯪꯅꯦ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯂꯥꯛꯄꯤ ꯑꯩꯕꯨ ꯇꯠꯇꯅ ꯅꯨꯡꯁꯤ ꯀꯥꯏꯍꯧꯔꯤꯕꯤ ꯑꯩꯒꯤ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯥꯡꯇꯛꯅꯍꯟꯕ ꯅꯪꯕꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯊꯃꯣꯏꯗ ꯈꯛ ꯀꯥꯏꯍꯧꯕ ꯑꯣꯠꯂꯣ ꯑꯩꯕꯨ ꯑꯣꯠꯂꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯃ ꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯁꯤꯗꯗꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯂꯥꯏꯅ ꯊꯥꯗꯣꯛꯀꯅꯤ ꯅꯪꯕꯨꯗꯤ ꯏꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯍꯜꯂꯣꯏ ꯑꯩꯒꯤ ꯂꯥꯡꯇꯛꯅꯔꯤꯕ ꯊꯃꯣꯏꯁꯤꯒꯤ ꯃꯄꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ